अहानबदा मरोइब पाउ प्राइम मिनिस्टर नरेंद्र मोदी की मणिपुर खोंगचत की मंगोइनना बीजेपी की नॉर्थ ईस्ट इंचार्ज संबित पात्रा इम्फालदा थुंगलखरे ngarang pangthokiba vice president की मिखलदा एनडीए की मिरेप सीपी राधाकृष्णन माइपाखरे पुंग अमगी प्राइम मिनिस्टर की मणिपुर खोंगचतना इरांग असिदा कानाबा करिसु पिबा ngamloi haina कांग्रेस की लुचिंगबा एमएलए टीएस लोकेशोरना हाइख्रे अमदी एमएसपीसीएल अमसुंग एमएसपीडीसीएल की रिक्रूटमेंट की वाफम हाई कोर्ट यौनरे Krumzari, ISTV की मणिपुरी पाव में ताबरीब सिंबू तरामना ओक्चरी पाव संदुंग पिजरी लाखलिब तांग तरा हुंदोइदा प्राइम मिनिस्टर नरेंद्र मोदी की मणिपुर खोंगचत की मंगोइनना बीजेपी की नॉर्थ ईस्ट इंचार्ज ओइरिबा एमपी संबित पात्रा इम्फाल थुंगलखरे माकी खोंगचत अदुदा मणिपुर की इंचार्ज डॉक्टर अजित गोपाचादेसु लोइना रखे मखोय अनिबु इम्फाल एयरपोर्ट बीजेपी मणिपुर प्रदेश की प्रेसिडेंट ए सरदा बीजेपी की एमएलए सिंह अमदी पार्टी की थौपुब सिंहना हराउते यामना ओके माक ने एयरपोर्ट की थोलकपदा पाउमे सिंहना हंदकी प्राइम मिनिस्टर की खोंगचत असिना मणिपुर की चाही अनि हेलकलबा इरांग असिगी वारोइसिन पुरकपा ngamgadra amadi खोंगचत असिगी मरु ओइबा पांदम करिनो हंगबदा पाउखुम पिरमखिदे अमरोमदा इंडिया की वाइस प्रेसिडेंट एनडीए की मिरेपना माइ पाखिबा अमदी प्राइम मिनिस्टर की खोंगचत कमरी लेनना बीजेपी की एमएलए सिंह अमदी लेंगाक असिदा याउरिबा तोंगान तोंगानबा पार्टी की एमएलए सिंह की ओइबा मीफम अमसु ngasi नुमिदांग वाइरम थंबाल संगनेंदा पार्टी की प्रेसिडेंट ए सरदाना चेयर लौदुना पांगथोकनी हाइरे ngarang pangthokiba taramanga suba india ki vice president ki mikhalda NDA ki mirep CP Radhakrishnan mai pakre magna apunba voter chatret yankhai nithoi ki manungda chamri yankhai nithoi fangduna mai pakhibane mikhala sida maha ki lamba oiriba opposition congress na luchingba india bloc ki candidate hanagi supreme court ki judge oiramba Sudarshan Reddy bu maithiba piramkhe mikhala sida Sudarshan Reddy na punna vote chahum phangkhe masagi chahi humfutare suraba CP Radhakrishnan mamangda tam anirag MP ओइना माइ पाखिबदा नतना स्टेट अहोंगी गवर्नर ओइना थौपुरम लबा मियोइने माकना इकोन कोना गवर्नर ओइखिबा असिना महाराष्ट्र स्टेट किने पनबेयाई चाही असिगी जुलाई की तांग कुनमाथोइदा इंडिया की वाइस प्रेसिडेंट ओइरंबा जगदीप धनकर हकचांग की फिबम न मरम ओइरगा फम असि थादोखिबदगे ngarang की मिखल अदु पांगथोखिबने सेंगलबा लाइफमलेन कंगला मांगथोकलंबा नतना पुंग अमगी प्राइम मिनिस्टर की मणिपुर खोंगचतना इरांग असिदा कानाबा करिसु पिबा ngamloi हाइना खुंद्राकपम केंद्र के एमएलए टीएस लोकेशोरना कैबी कुमुदा लैबा यंग एथलेटिक्स क्लब के 93 सुबा मपोकुमोन अमदी जिम संगाबगी थौरम मरी लैनना फोंदोखरे थौरम अदुदा वाईएलसी की प्रेसिडेंट टी रेडी मैटे दोलाई थाबी जिला परिषद के हानगी मेंबर एन सनातुंबा मैटे उयुमपोक जीपी की हानगी प्रधान टीएस इनाउचा वार्ड मेंबर ओइरंबा टीएस ओकेंद्रोना चिंगबा सरुक्याखे थौरम अदुदा लोकेशोरना मखा ताखिबदा मिजोराम अमदी असम की खोंगचता मणिपुर ngaiहak चंगलमद्रबदी बिहार के इलेक्शन दा सोइबा तारे खनबदगे पुंग अमा मणिपुर गे काइथोकलंबने तसेंगना इरांग असि लोइसिनगे खलबदी एमएलए पुमनमक मफम अमदा कौरगा वारी सानफम थोए करंब केंद्रदा पोपी थाबगे इलीगल इमिग्रेंट न मसिंग यामख्रे हाइबा केंद्र के एमएलए नत्रगा थंगनाबा केंद्र के एमएलए सिंगनदे मयेक सिंगना खंगने थोकलिबा प्रॉब्लम असिगे सॉल्यूशन करमना पुरकनी हाइबसे एमएलए सिंगा तानफम थोकपा अदु अमत तौबगे ममी ताद्रे कंगला अमदि चुराचानपुर तोंगान तोंगानबा थौरम सिलिबासिना इरांग लोइसिनबा होटनगदौरिब्रा नत्रगा फुरुब अनि असिदा नौना हु कमसिनगदौरिब्रा हाइबसे चममनबा फावे नाकल अमदना अमहाई तौरमगद्रा हाइबगे चिंगनबा लै माकना बुकचल सेंगलबदे खोंगचत असिदा नेशनल हाईवे खुदिंगमक फुरुब कांगलुक खाइदना चथोक चसिन याहनगने अथिंगबा पिरकपा खुदिंग उबगा कापा सुडेट साइड तौगनी हाइदुना लाउथोकफम थोए मणिपुर थुगाइनबा वाफम कनागुंबा अमतन हाइबा यारोय करिगुंबा खुदलाई पाइदुना मणिपुर थुगाइनबा मखाताना होटनरक्लबदे अहक पचेराक पीगनी हाइना लाउथोकदबने इंडिया की लुचिंगबा रिलीफ कैंपता अवाबा खांगलिबा मिचम मियाम की अवाबा उबिफम थोए
मखोइगे अखनबा थबक पाइखटफम थोए रिलीफ कैंप तलरिबा सिंगे अवाबा उबिद्रिबा लेंगाक असि मिनुंगसि खंगबा मियोइबगी लिचत चटली हाइबा यारोय प्राइम मिनिस्टर मोदीना फैब्रिकेटेड हाउस तलरिबा रिलीफ कैंप मिनिट मंगादंग लैबा ngamlabadi suicide tawbige मियामना वालिबासी तसेंगना खंगनिंगबा इरांगासी लोइसिनगे खलबदी नुमित निनी दगी तादना लाखफम थोकपने फॉरेन टूर दी नुमित खुदिंग चटपा ngamlaga मणिपुर नोंगमतंग ओइरबसु काइथोकपा ngamdabaसी लाइबक थीबने नुमित निनी दंगी खोंगचतंग ओइरमलबदी मखोंग फाउबा हांबिगदबने मियामना हौजिक्ति असेंगबा चुम्बा मसक खंगलबनिना इसासी अचुम्बा फिरेप लौबा मतम ओइरे हाइना मखा ताखे अवाब मसक खंगबा मिगी अवाब मसक खंगबा मिगी मिनुंसी मसक खंगबा मी लखै मणिपुर लागा छनदाई तौले जैदी आई हाते हारो दो चानंग 99.9% एगी थाजा रखेबा कजुना दबा फोरेन नुमे खुदिंग कोइदि चपिदि ngamba mai masa machu sola par mai state sola par ganana magi province sola par ganana kai mai ngamba adu mapu maparaba adu tapudi manipur eba mai tai bayan jinje manipur leba praja mayan jinje jati menge haibung manung leba tin khalabra mu a sura ko a thingma le ko hare jati khara ne to yaram thawel aya wala na mangaya ko bus amada khulai ba mayam changlaga mai kai yawna che to ba adu di mana ada tongri dudi कोई मैं जिसर में हाथों के हरी बराबर इमाम ने पाक मणिपुर में गिरी में जाती पुनः जाग बिजात खाई देना दोन गोला खाई देना कोई पुनः ज्ञान तमिल में चंगी कोई पुनः चामाने में चंगी कनान कनी हु कम जने चिंगा मतम न कब जने मदी अदु हु दो कनान सिंगो पिगनी Pm-Istv अमसुंग Pm-Istv के रिक्रूटमेंट प्रोसेस थिंगबिनबा अमसुंग हाइदोक्तना लैरक्लिबा रिक्रूटमेंट के रिजल्ट हाइदोक्पिनबा हाई कोर्ट ऑफ मणिपुरदा वाकलखरे लाखलिबा तांग 12 दा गवर्नमेंट फाइल पिखलकनबा जस्टिस अहंथेम बिमोलना गवर्नमेंट खंगनखरे लिसिंग 2018 दा नोटिफिकेशन थोकलगा मणिपुर स्टेट पावर कंपनी लिमिटेड अमसुंग मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड के ग्रुप सी अमसुंग ग्रुप डी गे अहांगबा पोस्ट लौनबा पांगथोकिबा एग्जामिनेशन दा एग्जाम थाबा यावखिबसिंग एग्जाम थाबा यावखिबा सिंगी लक्तगी मियोय सिंगना मणिपुर लेंगा के चीफ सेक्रेटरी कमिश्नर सेक्रेटरी पावर गवर्नमेंट ऑफ मणिपुर मैनेजिंग डायरेक्टर मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड अमसुंग मणिपुर स्टेट पावर कंपनी लिमिटेड ना रेस्पोंडेंट ओइरगा खननबगी पुखलखरे रिट पिटिशन अनि असिगे पिटिशनर की माइकैदगी लिसिंग अनि कुनमंगा के सेप्टेम्बर अनि द थोकिबा नोटिफिकेशन की मतुंग इना मणिपुर स्टेट पावर कंपनी लिमिटेड के ग्रुप सी अमसुंग ग्रुप डी की थबक लौबगी रिक्रूटमेंट प्रोसेस कैंसल तौखिबा अदु चना हनबिगनु अमरोमदना था सिमा की तांग अहुमदा थोकपा नोटिफिकेशन ना मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड के ग्रुप सी अमसुंग ग्रुप डी की अहांगबा पोस्ट लौनबा पांगथोकिबा रिक्रूटमेंट प्रोसेस कक्थतखिबा अदुबुसु चना हनबिगनु लोइनना लिसिंग 2018 की जनवरी की तांग अमदा थोकिबा नोटिफिकेशन की मतुंग इना Pm-Istv अमसुंग Pm-Istv के ग्रुप सी अमसुंग डी की थबक लौबगी पांगथोकिबा एग्जामिनेशन के रिजल्ट हाइदोक हनबिउ हाइना हाइजरखिबनि हाइरे हाई कोर्ट ऑफ मणिपुर की जस्टिस अंथेम बिमोल की कोर्ट रिट पिटिशन अनि असगी पिटिशनर की माइकैदगी सीनियर काउंसिल एस विश्वजित माइतै रेस्पोंडेंट की माइकैदगी एडवोकेट जनरल लेनिन हिजमना मौत सिंदुना केस असगी मतंगदा खनखि सीनियर काउंसिल एस विश्वजित माइतैना था असगी अनि अमसुंग अहुमदा थोकिबा ऑर्डर चटना दनबगी इंटरिम ऑर्डर अमा पास तौबिना बहाइजखे रेस्पोंडेंट की माइकैदगी महूत सिंकिबा एडवोकेट जनरल ना इंटरिम ऑर्डर पास तौबगी मायोक्ता एफिडेविट फाइल तौनबा अमसुंग केस असिगा मरी लेनबा गवर्नमेंट के फाइल पुथोकनबा नुमित हुमने मतम पिबिनबा कोर्टा प्रेयर तौरखे कोर्ट अदुना इंटरिम ऑर्डर पास तौनबा प्रेयर खनखिबा था सिगे तांग 12 दा मतम लेपखिबगा लोइनना मथंगी हियरिंग नुमिता मरी लेनबा गवर्नमेंट की फाइल कोर्ट असिदा पुथोकनबसु रेस्पोंडेंट दा खंगनखरे हाइरि चाहे असिगी नेशनल फ्लोरेंस नाइटिंगेल अवार्ड 2025 फंगलखरबे जेनिम्स के नर्सिंग सिस्टर लैमपोकम रंजिता अमसुंग जेनिम्स के डायरेक्टर डॉक्टर एल उसारानिगा मणिपुर के गवर्नर अजय कुमार भलागा इम्फाल की राजभवनदा उनखरे नर्सिंग लमदा अफबा अहम थबक तौबगिदमक नेशनल के थाकता लेमजनिंगा ओइरबा मनासे फंगलकपदा गवर्नर थागतपा फोंदोखे
अकोइबगी फिबमदा नोंमनोंमगी काइथरक्लिबा कया असिदगी खरद ओइरबसु कनबा ngamnabagi pandam amaga loinana umanglai gi laikon singbu hena fazaba umang ama oihanaba pandamda ngasisu umanglai kanba apunba luf ukal harikon amadi Bisnupur Forest Division ga puna khutsamna duna Bisnupur District ki kumbi SC gi manungda leiba umanglai harau bungi laikon singda upambi chamanga Muk Thakre ukal gi tara taret suba masa loisang moirangi manung dalaiba kumbi esigi laibung manga ibudau nongdum ithairel pakhangba laikhong ima laisna wangu naudkhong ibudau sampaulen pakhangba Terakhong makha lekai ibudau lolang layon pakhangba wangu sabal amadi nongpok ningthau ima panthoibi langoibida uchara thaba aduda lamdam adugi laibungi lai selungba selungbi sing hanjabi sing laigi thogulup sing ima ibel sing su sarukyakhe Uchara thaba aduga mari leinana Herikon gi President Yungkhaibam Surjit Kumar Kumanna Environment Kanada ba amadi ipunat ke yamna senglaba horakfam amasu oiriba umanglai laikon sing asada umang wamang yokhatuna pumsang sangba laikol umanglai gi saktam adu oiraknaba hotnabani hairaduna maroiba umanglai sing ibudau thangjing gi khubamlen kaubru laifamlen amadi atai mafam sing da lairiba laifamlen sing ase ngasidi umang loina kokthорактuna desert Onthorak liba kaya se lengakna protect oina lauthokrabasu kanba ngamda bage fiba mama da lakpa se pende hirama sida lengakna kanba mityeng changbiba amadi aruba laifamlen sing asida maitai singna maningtamna laikhrumba fanghanbinaba thaurang sing athubada paikhat pinaba wafam singsu phongdorakhe Ching the lady by Kutungan ba Umanglai sing Nasi Prap Koko Dizart ki Mong the labor Maru Umanglai sing Ido Tanging Amadi Kabu Amadi Ate sing si Ekoi Gamena protected site and a low Toksaragazu Zagasida Umanglai sings the Ekoi Miamna Sangsilla Ganda Ekoi Pana Ipunakti Dakti Horaganda like Rumbagi Tabak Toromayam si Ekoi Nasi Hobada Miamna Masi Pangtopangam the Lai Ado Hauseri ba Utaba Kempel Asiga Marina Langang so meaning Sangilaga Zagas Sanga Nintam like Rumbaya Baduka Umang Yokapagi sing Zagas to Vidakati Hena Ekoi si pangthoksari ba uwa thabagi oiba laibungda tangsinjari ba campaign ase hena yamna sawno mai pakna bai lambi amu oiragane haibasi thamse Amaromda umanglai gi laikon sing asigi lai thogal lup sing unaduna mai pak na bahot na bada achouba thodang lauriba ukal gi tarataret suba masalo shang moirangi president H Biramangol na layoi khraba ipaipo singna environment ase ngaktuna thambirami haukiba chahi khara asida ekhoi miobana environment akaiba kaya torubadagi ngasidi yamna chauna chaithing kaya fanglakliba asidagi kannanaba Manipur sarkar gi forest department yamna chauna mateng pangbiduna ukal amadi herikona Manipur da lairiba umanglai gi laibung singda environment kananaba uchara thabagi thoramase pangthokpani hairaduna thariba usingasi Bisnupur Forest Division gi makhada lairiba aro moirang H Gitchandra amadi staff singnasu pambe singasida hinghanna ba hotnabada mathautaba protection thamgani haibirak pasisu ukalna apen bapoi loinana laibung gi lai thogal lup singnasu thariba upambe singase hinghanna ba hotnabada achouba thodang lobiu hainasu appeal tawrakle Use Magan the Namakidamak, I coina, like committee sing the Su, Questori, like Habai, pushing a Tambiram Bagi Matung in a day. I call you pay what's that, Hapam Masekai Badina. Tung the Laka of a million ching the Su, Hapam Masekai, the number I couldn't tell him, in Mangam, the Nabidamata, Tung the Laka of a million ching the Su hiding, Dodena, Kogi Manipur Sarkar, the Su, environment, Yokapada, Ucha, Tabagi, Tabakida, as we will lady bar, a what Palaki, but could you show Manipur Sarkar, the Matek Bahani, when I coina Labum Kudimata, link them like for Masang, the Mapamse, Naman Bio, Hannes, Manipur Sarkar, the request of Jerry. DFO Chandel Nasinuna Chandel Gilambung Community Hall da Ramp Raising and Accelerating MSME Performance Scheme Gimakada Sentok Leina Li Wagi Potok Sing Same Sabagi Matangda Numitumni Oiba Training Program Ama Ngasi Hodokre Ngasi gi training Hodokpagi Thoramda Dr. N Munal Maite DFO Chandel Nat Chief Guest Sri TH Bijoy Singh General Manager DIC Chandel Maha Area Naga Chief Association gi President TH Touring Analna Guest of Honor Amadi LH Nawa Chief Lambung Village na President Oibaga Loinana Sri Dial Indu Maring Chief Trainer Su Dai Stefan K Ngasigi training Hogdokpaga Mari Lainana Dr. N Munal Mite DFO Chandel na Haikibada Mayon Chumna Training Pirabadi Li Wana Manipur Bumalimda Saktak Pangamgani State Asigi Kungangi Saruk Singda Maru Oina Chingi Kul Singda Li Wagi Potok Sing Asi Kwaidagi Masing Yamna Praza Singda Tabak Piba Unorganized Sector ni Ngasidagi hauna numitum ni chupna chathagadawriba training asina maru oina mahausadi
mahausadagi hauna aikoina sizinnarakpa liwagi potlamsing asigi matangda training pibada natana miyamna hena pamgadaba apikpa makhalgi potlamsing haibadi pen stain baselet khutki humai wall poster na chingba liwagi potlamsing sabada su training asida ahenba mityeng thamgane punna training ni fumanga romna numit humni chupna training asida saruk yaraba matungda MSME udam na chingbada register tawduna makoi gi maromdom lepchaba amadi entrepreneur sing oina ba hotnabana ngasigi training asigi pandamni Dr. Munal na makhata na haikibada aikoina wa amadi li marangkaina haurabadi akoi bagi fibam kanba ngambada natana Manipur bu liwagi pothok na malemda amuksu saktak pangamgani maramasina chada marfudara chingilam oiba state asigi jum amadi popina sokalaba mafamsingda wa amadi li marangkaina thaduna chaukhatpa Manipur ama sembada aikoi pun hotnaba changi haina Dr. N Munal defo chandelna media ki thongda tenkiba miyamda appeal tawke Dr. Munal na ngasigi numithumni ge senthok laina liwa pothok pagi training yaubiriba training khudingna thawai yauna training asibu yaubiduna ramp makada seasonary training program asibu mai pakan biu haina su appeal tawke Manipur State Rural Livelihood Mission MSRLM District Mission Management Unit Impal Department of RD&PR Government of Manipur na sinduna Pm-Istv scheme gi makada Impal East District oina beneficiary singda seed capital yanthokre Impal East DC complex talaiba panchayat bhavan da pangthokpa thoram aduda Impal East District Deputy Commissioner Dr. Nivedita Lairelakpam Additional District Magistrate Dr. N Johnson MSRLM gi non-farm livelihoods ki State Mission Manager ke ronglo yauna tongan ba cluster level federation village level federation amadi self help group ke mihut singna sarukya ke ngasigi thawram aduga mari lainana Imphal East ke deputy commissioner Dr. Nivedita Lairelakpam na luching ba PMFME gi scheme gi seed capital gi senfam CLF ki kuthangda scheme asigi beneficiary singda pigdaba senfam gi check khutsinake thawram aduga mari lainana MSRLM gi non farm livelihoods ki state mission manager ke ronglon haikibada Pradhan Mantri formalization of micro food processing enterprises PFME scheme asi Ministry of Food Processing Industries MOFI gi makada paikhatpa centrally sponsored scheme amane scheme asigi kuthangda micro food processing tawningba sub help group ki members singda financial assistance technology upgrade tawba loinana business develop tawnabagi mateng pibani scheme asi maruina unorganized food processing sector ase formalize tawba yanaba paikhatpa central scheme amane ngasi Imphal East District ki manungchana lairiba apunba beneficiary Chamaga marfudara mapalda lupa lakh humfudara mangaga lising kungi apunba seed capital gi senfam khutsinagane hena thawai amadi mai paklaba beneficiary singda ehenba senfam loan oina lawba yabagi khudongchaba laigani haike kamaina market tawba yagani kamaina yonba yagani haibagi pandamda aikoi hojik kanna hotnari physical store brand name gi makhada physical store aikoi gi departmental store ki mawong da khara chawna honangai tawni export tawba yaba import tawba yaba asisu loina khoi ki standard criteria parameters semlaga adu loina phangansi haiba ki target laibani aduda production bi yam laire tawbadabu hygienic haisi lu nanba yam semi ne hek ubaganda kaibita hangoidana ngai moong da packaging tawbagi moong se khara watli moong chana adiki kuina thanba yabagi moong da packaging si khara watli adugumbagi training su makhan lakna ngai honna jage Ana Layengi Lamda Achoba Thodang Lauduna Lakliba Langol View Hospital and Research Institute Private Limited ke Unit Ama Langol View Institute of Nursing and Paramedical Sciences Kudiek Pinaduna Hangdokpagi Thoram Hospital asigi conference hall da pangtokre Langol View Hospital and Research Institute Private Limited ke Mioy Singh amasung partner oiriba Manipur International University MIU Mioy Singh Marakta Kudiek Pinaduna Hangdokpagi Thoram aduda LVINPS ke principal Memcha Devi LVINPS की डायरेक्टर बसंती देवी प्रो VC प्रोफेसर P Kumar Singh डायरेक्टर MIU एंड अमरजीत सिंह अमसुंग
Admin Officer S. Kiran Singh na maroiba President Member Singwena Saruk Yakibaga Luinana Hospital asigi official amasung staff Singna Saruk Yaki. Tauramadu da Langol View Institute of Nursing and Paramedical Sciences President Member Singna Kudiak Pinaduna Hangduki Baga Luinana Resource Person Singna Wangangki. Tauramadu ga Mari Lenana Langol View Institute of Nursing and Paramedical Sciences ke Director Basanti Devina Ana laying lamda asigumba Langol View Institute of Nursing and Paramedical Science asina achoba thodang lorakpada mating oiragani Institute asina ana laying lamda haithoi singthoiba mahiroi kaya puthokuna miyamgi seba tongna pandam thamli amasung Manipur International University na Hospital asiga partner ama oibagi damak thagat pafongdokhi mai nasi hostal se ihan hamda Manipur da haitare second season am ini season ga punya season mangga angkori lagi mata mangga yang punya bata anu semai kau dengan hostal se hostal se doctor se yang loina uji ham nani ba yang se yang loina se hostal se da mangga kilo akan ada ini mai sama-sama loina tungan-tungan ham pe jadi macam sedih adu aku jadi young generation ni tak tu yang nasib aku cinta Muslim Chalai and Nakushi Mandanaba, Masesa, like young generation, and we focus on the another generation, Nakadun announcing and Hasin Sida, higher education, say medical lines that high Java, things say, we will farm games every day. Kunai asida aiba aibi kaya na lauriba thaudang amadi aiba aibi kaya bu pukning thogat liba Writers Club Manipur nambolgi kontra mathoirak suba mapok kumon ga mari lainana tarit suba tourism Bihari Ningsing site mana amadi lairik yauna kunmapal kontra suba wakong sefong ngasi Royal Academy of Law inam da fongkre club adugi lekhidrabe singi photo da laisu katlaba tungda club aduna chahi khudingi fongba kunmapal kontra rak suba wakong sefong ngangom ramesor na iba novel relief camp lisingani kunmari hairiba lairika sibu retired professor Dr. Sarachandra Longzamba masak taklaba tungda achoba yumnam na iba radio lila mga napunsinba uchek langmaida tourism Bihari Ningsing site mana lisingani kun mga lanthoke hairiba mana asida selona lupa lising tara citation namade sol piduna pukning thogatke tawramadu da nomaitem Kiran Kumar Singh saknaidaba kabi translator hanagi convener Site Academy Advisory Board Manipur Hanagi Royal Academy of Law Oinamgi Governing Body gi Secretary Irengbam Zugesor Singh Loinana Writers Club Manipur Nambolgi President Phurai Latpam Brajamuhini Devina Mathang Sitna Athoiba Mitung Akhanaba Mitung Amade Thauram Mapu oina sarukya ke Teaching Technology ga mari lainana nongmagi oiba workshop ama Babina Institute of Nursing AOI Conference Hall da haukre nursing gi curriculum ahong ba chawna laire oja sing knowledge update tawba mathau tai haina MNC gi registrar Dr. Aribam Jamuna na haikre Babina Nursing Institute na senduna pangthokpa workshop hongdokpagi tawram aduda Manipur Nursing Council gi registrar Dr. Aribam Jamuna Trained Nursing Association gi India Northeast Region gi National Vice President Oiriba Universal Nursing College Yaripoki Principal Professor Thaudam Nandarani amasung Babina Group of Companies ki Chairman cum Managing Director Dr. Thangjam Dabilisu Sarukya ke workshop hawdokpa aduga mari lainana Manipur Nursing Council gi Registrar Dr. Aribam Jamunana Oza gi sinfam da laiba sing qualified professional oiribasu knowledge reinforce tawba changi nursing profession asida chawna ahong balaire patient care khaktagi oina nursing tamba oinaramba matamasiga chanadaba oire haujekti full fledged profession oirabanina clinical care dasu ahenba khangdaba yadre global level yoba ngamnaba aikoina mahiroi sing semba mathautare haike nursing gi anoba institution is the means habadi they will be the future nurses of the state or maybe globally also. We have to prepare them in the global level also. Management ki side di whatever the criteria has given by the Indian Nursing Council has all fulfilled. There is no compromise. Am thagani ngai se khoni am penjaba se mabangi leramba curriculum ga hujike no curriculum ga angak papuna khena kha now totally the nursing education sika hujikari oraga kan it is the complete competency based education oraga
Babina Group of Companies की Chairman cum Managing Director Dr. Thangzam Dabalina Babina Institute of Nursing के Objective असी Quality लेबा तोंगानबा Standard की Nursing Profession सेमगत पने Institute असी के अहानबा Batch की Full Strength Capacity दताक पी तंबीबा हौरे मसी Institute असी दथाजबा लेबगी मियामना Respond पेबिरक पने मसी की थाजबा Institute असी ना मंगहंदना थबक पाइखतनबा होटनगनी मसी दा मरु ओरिबा सी Teaching Profession दा लेरिबा सिंग असी की डाइटा चाउना लेगनी Institute असी के Outcome ओजा सिंग दा Depend teaching staff sing experience labang aktani adubu concept of teaching da hong balaibagi matung ina knowledge matamgi matung ina update tawraga chatpa mathau taba lakani masigi matung ina workshop asina institute asi khakta natana atop institute singi oza singsu workshop asina kana bapiba ngamgani haike. In any healthcare, the role of nursing care is the very big role that's being trained over nursing professionals may among put up the state level da, the regional level da, the national level, international level da, global level da hai tare da to productive thor na bhagana da may am puna apna kan hana min na atop institution may am put up da thale na Caesar Hospitals na NPCB and 6 Manipur sector amasung NSPC Loktak project ka kutsam na duna nongmageba mitlayang bagi camp ma NSPC da pangtokre kemasi da miyoy cha magayang khairom layang baga loinana miyoy taruk operation tawnana ba khan ki baga loinana miyoy humfu mit soklamba thengnaki hari. People's Revolutionary Party of Kanglaipak Pripaki Lanmi Sanglup Red Army RAG Tongbram Boris Elias Thangalakpa Taramapalna Red Army की United Base Area 707 Mobile Battalion da masagi anaba amana September 3 ta lekidabada RPF की माइकेदगे यावलगी kaikumnaba utuna awaba phongdorakle lona thinkraba lubasigi Assistant Secretary Publicity Bankim gi cherol amana lekidraba thauba sigi imung manung sagai natai marup mapang singi awabadasu RPF amasung masigi lanmi PLina sarukyari hairi hojik pawgi marthana tenba break amatang lomina sei Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Gimme makigano Azab thammo Sige yumse next time tina checksin na laksilaga thamgrabanine Dada nang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habadi ngaptokna na basembani German technology sina bana concrete ka tokna tina ba matamda kapamul amuk hena angle adli next TMT strength is in the quick Soccer company की crown maker wheel chahi yankhai suraba soccer company की crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbiu crown maker wheel matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adon na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance kayraklaba, amasung atopa marip lay na ba, anabalay biragadi, hariba numit sing asidaling birag tuna, kudong jaba asilaw biho. Ako ba marol kita ma contact number asita pawbiro. Break itung da taran nokchori makhataba pau pizari. Haukiba September gitang anida lawfamda jungle cutting kapsin baga mari leinana Moirangpurel Village Development Committee gi Secretary Manglambam Surjit amadi Takhelambam Anil Maitai na phongdorakliba wafam yumpham yaudabani haina khurai lairikeng makhalaikai dagi Chirom Sandra Babu gi machanupi Linthoingambi Chirom na Paumis singa unaba amada phongdorakli
Linthoi ngamina makha taraduna Moirang Purel da lairiba lawfam asi mahake apokpa Chirom Chandrababu gi mingda laibani mahake apokpa mapa Chirom Chandrababu asi aruba laina amana naduna lairingaida takhilambam Anil amadi Moirang Purel Village Development Committee gi Secretary Manglambam Surjit anina laktuna lisingani kulhumdoida lawfam asi lairage haiduna che changkaya inaraga advance payment oina lupa lakh ani khak pirami Makata na award pa senfam madu pirak na bahayki adubo madugi ona tainabada lawfam sige apunba senfam gi tangkai ama hena pikre hariba si aran bane lawfam asige apunba senfam asi lupa lakh tara taruk mukne Masida supnatagi lupa lakh ani khaktang piramlaga makata na pirak traba matung award pa senfam adugi interest oina thagi 4% da yanaduna laibani hairiba interest asesu tha ani ahum khak piramlaga makata na pidana lakpani makata na award percent fam pidrabadi lawfam ase da law uganu haina so haikiba laiki asumna makata na pirak tabadagi thamoi soktuna sauning badagi hairiba lairiba lawfam asida baba amadi mahaki manaunupa anina chatuna jungle cutting asi chairubani Isagi lawfam da jungle cutting chaisin bani kanagumba amatagi lawfam da chaiba nate school sari ba lawfam asi Moirang Purel Village Committee na lawfam asi pithokpada support tawre haina khudiek piba matamda lawfam asi mahaki mapagi bingda laibana thawong adu da chenariba mioi kharada haikibani Moirang Purel ge miyam da haikiba nate haike Hariba nupa asina aigi baba naringai 2023 da logiba lawfam sisigi paisa thirak tabadagi mamang chahisu losanadri pawa ugano haina ugibadagi baba asina nuaitaba mayamdo khangba ngamdabadagi chatlaga jungle cutting adu kapkhibani adusu lawfam paring du khaktang da kapkhibani wa amadi thoknaba haidana numisida aina video thagatkhiba adu Moirang Purel dagi huziki lukhoi hariba mioi asina bababo hatkani haina attempt torokpa amadi paisa puram jagadi chatpa yaroi khotloi haina mioi kharaga loktunaraga mob sagalakpadagi aigi baba sokpa tare na kibadagi aina video adu thagat khibada leibak miyamna share tawbi duna khitang da su babagi safe oina bana thagat chagibani video adu da Moirang Purel parjabu lana lamjing biganu aina su Moirang Purel parjabu lana paktokhiba leite Moirang Purel chatpada mioi kharana phajin duna thambikre Moirang Purel da haibani Moirang Purel parjana haikhibasu leite parja pangibasu leite Save lay incall from displacement haiba wafam da ngasisu lay incall da wakat mifam pangtokre ngasi wakat mifam aduda maitai khul motat pa yaroi lay incall thugai be yaroi amadi save lay incall haiba placard sing sizina baga loinena Manipur da laiba imalup sing CSO amadi mahiroi organization tara taret ki mihut sing na sarukya ke wakat mifam aduga mari lenena amkil gi president ima nganbin hana Leprosi amadi TV gi anaba thamfam oiramba mafam amadi lising amaga chamapal nifu dagi khunda leita duna laklaba lamdamase gi miyam asibu high court sanaba ekar kun laukraba amadi fencing fauba kharaba mafam asida amuk ekar manga amaga lausinduna makoi gi sanafam amadi atei semgat pani hairiba amadi matam adugi lengak aduna ekar manga amaga lausinabagi ayaba piram libase lamdamase gi miyam asi kadaida chatlo hairibano jingi lamdana kuke singna lam khopchin Khul tasilak pada lengak asina karimata taudraga jahi Indiana ning tamdringai mamangdagi leiraklaba lay inkolgi miyam asibu mafam ama khanghandana eviction tawba haibase mama sing leiba makhayaba ngamloi haike Khoiji punna hingminasi haiba taragadi achumba thisi karigidamakta lay inkon asuk chauna leiramibasi kamai tongdan thugairino aduga maduda leiba sarkar jingduna karigidamakta asuk sangna khundadana leiringi len allotment piramdriba maram karigino adugi chap chaba wahan thoma handok pirakanda pangaba praja singji da si tawro haidana settlement office amadi Manipur sarkar amadi Manipur gi yamna intelligence leiraba aduga intellectual kangbu singjina karimta pidadana leiramibasisu aikoi aduki lay ingkol se ngasai aikoi sangna matam sangna leijaraba aduguma lamdam amani aduga loina na hairiba in marketing jina tongning bada tawbana yaraga asuk sangna awaba khanga aba aduga leina tinna mayam marakta awaba mayam lela ba se masi thugai ni haibadi mama ama oina amadi mama mayam sina sap chana lepa kanda thengnani yaningde haibadu ai thamjari
Department of Psychology Manipur University Kanchipurna Sinduna World Suicide Prevention Day 2025 ki thauram pangthokre. Changing the narratives on suicide haiba theme da Manipur University ki Psychology Department ke oza amadi Mairoi singna sarukyaduna MU campus ta khungsat ma chatke. Thauranga mari lenana Manipur University ki Vice Chancellor Professor N Lokendra na haikibada Manipur asi drug ki problem crime kaya leiba masida tan hauzik oiriba Manipur gi fiba masina wakhal laitana leiba ngamde masida Manipur University ki Psychology Department na World Suicide Prevention Day thoram pangthokpa sina haugalak libana ha singna afaba khongthang ama oiragani haike. Asigi program sing se akhona university na suko we encourage it and we will continue supporting this kind of a program because we are interested that psychology department na sugumegi leina akhoi can say World Suicide Prevention Day natraga mental health ki damakta local initiative sing do Manipur University na koi adom support continuously koi togani haiba si wapam se koi thamjal. World Health Organization ki data gi matung ina second nifu khudingi miyoi amamam siduna malem asida chahida miyoi 700,000 suicide na maram oiraga siali haina Health Department ki Director Dr. Chambo Gonmene Fongdokre wafamasi changing the narratives on suicide haiba thimda National Mental Health Program National Health Mission Manipur amadi Directorate of Health Services Manipur na sinduna DM University ki College of Commerce ki Utility Hall da pangthokiba World Suicide Prevention Day ki thoramda Fongdokibani Director Chambo Gonmene makata na suicide khudingmak ki oina kundagi hena taunaba attempt tauri suicide ki case asi chahi tara manga dagina kunmapal fawgi manungda leiba naha singna tawbaga loinana makhoi gi imong manung asi ayambana middle class amadi low class ki imong na ayamba oigali loinana malem gi oina sibagi chang asi suicide asina mari suba position da leiri Manipur gi oina su hana nemlam badagi handaki irang asina maram oiraga kara hengalakpagum tauri suicide habasi maram kaya amadagi oibe yai adubo mathakta pankriba chahi matang asida leiriba nahasing asida tathi tawoina tawidaba karigumba masada hanaga manataba mawong kara uba hawraklabade athubada akang ahai tanaraga awareness piduna kalhauna bahotna bachangi masi Health Department National Mental Health Program amadi NHM khaktana thingba ngamloi miyam punna changsin minaraga punna hotna minaba changi haike Tauramaduda Family Welfare Services Manipur ki Director Dr. N Hemant Kumar Health Services ki Additional Director Dr. N Bino DMU ki College of Arts ki Principal Professor Sagol Sem Lanchenba amadi National Mental Health Program NHM Manipur State Nodal Officer Dr. Athokpam Ranita Su Sarukyaki. Problem leitaba mi leite problem le khaktani atei akhoi gi socio economic condition se yamna wabam tamsida asiyumsida akhoi gi tendency leire suicide ki tendency le aduna akhoi myam sing se public myam sing se all educated people mi myam sing na yabam khaide Mokoibo, asigumba wakan thokpa misingbo, adan natraga mokoigi behavior do change lakpa matam sida akoina mokoibo counseling tawraga all the issues nokoigi wakan do yam shock pesingdo akoi su lei nakoi nang karim tasu wakan nungai tabale gnu haba wahai se akoi miamna mokoibo tawba dakale Thauram gi mangoinana ayukta National Mental Health Program gi mihut sing yauna Director Chambo Gonmaina suicide is preventable amadi atai wafam kaya yauba poster amasu launch tawbaga loinana gari sing amadi tongan ba mafam kaya da thetki Bisenpur District in Nachok Dalaiba Horizon School gi Annual Day Come Teachers Day Thauram Ningthokong High School gi Retired Headmaster Hidangmayum Kuladhaja Sharma Dr. Khwairakpam Amit Kumar Chairman Horizon School Ningthemba Chingsubam Assistant Teacher Don Bosco High School Langjing Amasung Livestream Guna Singna Mathangsina Chief Guest President Amasung Guest of Honor Oina Sarukyaduna Pangthokre Super Specialist Ama Oina Ana Laying Bagilam Dalaiba Dr. Khwairakpam Amit Kumar Singna Makna Skulasi Maipak na lingkat ki bagi maram horakliba tungi yumbi oigadawriba angang singasi makhong sombiduna sembirak laga mahaki pokna fam lamdam oiriba nacho asibu lairik laisu haiba khungang ama oihenba haibase mahaki lengdraba wakalol ni haike
National Health Mission amasung National Program for Control of Blindness ki makhada National Program for Control of Blindness and Visual Impairment NPCB and 6 Thawbal amasung Fatherland Patriots Memorial Club khongjom anina sinduna World Glaucoma Day lisingani kun mangagi thawram ngasi Thawbal District ki khongjom kaithal dalaiba Community Hall da pangthokre Uniting for a Glaucoma Free World haiba pandamda Pangthokiba Tharam Aduda Deputy Commissioner Thawbal Hanakamai, Chief Medical Officer Thawbal Dr. Wainokul, District Hospital Thawbal gi Medical Superintendent Dr. Y. Rohini Kumar amasung NPCB and 6 Thawbal gi District Nodal Officer Dr. Birbala Okramna maroi bamir singwena sarukyake Tharam gi sarukama District amoina District Hospital Thawbal gi Eye Specialist Dr. Birbala Okramna luchingduna nupa nupi angang kaya mid check tawduna mathau taba hidak langthak singsu lemni yanthokhe Tharam adugi athoiba mitunglen oikibi DC Thawbal Hanakamaina aikoi miyoibagi hakchangda yamna maru oiba organ singi manungda mitsu amane mid udrabadi pumnamak aremba tagadawribane aikoi kudingmakna midpu tarutanana cheksina thamna hotnaba mathautai haike DC na makatana ngasigi tharamasi aikoina hospital da adumak pangthokpa yabane adumakpu lap namadi hospital da chatuna layengba ngamdrabasing adugi yenglaga tharamasi khongjom kaithela se da pangthokpane miyamna su tharamasi gi khudongchaba asi lobiyu ngasigi tharamasi khakta natana lengakna miyamgi damak paikhalakpa atai thoramsing dasu miyamna saruk yaduna kanaba kaya sing adu fanghongna hotnabiyu haike Mayol Keki Foundation na lising ani kun mga gawina Johnston Higher Secondary School gi mahiroi ahumda lupa lising mga scholarship pikre Arts ta Alex Haubizam Commerce ta Lystrom Wanglen amasung Science ta Arison Saikomda Foundation asigi trustee Vidya Kumari Guru Mayim na scholarship certificate amasung cash reward ngasi khutsinakre thoramasi da school asigi principal Maisnam Saya trust ki thaupuba singsu sarukyake scholarship asi laikidraba Dr. Tonsana Guru Mayum amasung mahaki imong manungna lising ani kun mathoi dagi haudokhibane Irang na maram oiraga tera khongsang bi dagi Dam Cookies Singna Thugai Kiba Adu Semzinduna Laumi Singda Ising Fangan Biu Haina Moirang Kendra Apunba Laumi Sinmi Amasung Nupi Lufna Lenga Kipukning Singsilakli Social Workers Congress Lingkat Kibagi Nifum Doirak Suba Mapokumon Thoram Kong Mandalaiba Club Asimaktada Pangtokre Organizing Committee of the Workers Congress Kong Manasinduna Pangtokpa Mapokumon Thoram Aduda Kongman Jila Parisat Ke Gram Panchayat ke ex-pradhan Moirang Them Nungsirei, Imphal Times ke editor Rinku Khumukcham, Consumer Affairs Food and Public Distribution ke District Supply Officer Tinguzam Oxford, Ima Pantoibi BLP Khongman John 4 amadi 5 ke President Puyam Sorojini Leima amasung SWC ke President Athokpam Birendrana Athoiba Mithunglen Singh oina sarukya ke Tharamgi manung chana Khongman John 1 dagi 5 faubada laiba lisingani kunmari kunmanga gi class 10 amadi 12 exam da chada humbudaragi mathakta markwang na fanglaba mahiroi sing amadi sana khonabagi lamda Manipur gi mai purakraba sanaroi singda Tinguzam Ongbi Ibemal Devi Memorial Trust amadi imung manung na katpa mana mathum sing piduna mahiroi amadi sanaroi punna yangkai marida pukning thogatki amadi SWC Lingkat Lamba Laikidraba Club asigi founder member sing dasu laisu katunai kai khumnabasu utke Handak pauna kaithal da drain chanbada achoba upambi khara yantat khiba adu lenga ke karamba thausil no haina kabui dharma Sabha Manipurna hanglakli lubasigi president Del Kabuina thadurakpa cherolda chingda u chama yantat pabudi mi Kungna taba kaithel manungda u ama yanthatpana sokpa heli haibasi akhang ahi singna tatana phongdokpa wafamni drain chanbagi oirabadi turelna thekna khoina chenbagum drain chanbada kari akaiba leibagi hainasu hanglakle Manipurda Prime Minister Narendra Modi lakpaka mari leinana Imphal manungge maru oiba lambe sing semzinba amadi road median sing machu taiduna kebagi thabak chathariba sigi manung chana BT road footbridge asisu yauri Hairiba footbridge asi yengbada fajarabasu footbridge asige net laga chatnariba yot ki plate sing sathina tatpa yauriba sidi kanamatan hanna yingsin bidabana footbridge asi landuna chatliba singi manungda khudaki khudong thiba thoktuna misemina tholakpa yabagi fibam dalairi ningthina kebiraba footbridge asi yengbada fajaba khaktanatana nong yusiliba amadi plate tatliba sing asi marilenaba singna hojik mi lanthok lansin tawba thingduna thamlingai manung asida semjil hobuna pumna maki afaba oiduna mafam asida khudong thiba thokhandana ba thabak paikhatpa mathautari
लोइसिलकपदा मरुब पावम कहना पिजरी प्राइम मिनिस्टर नरेंद्र मोदी की मणिपुर खोंगचत के मांगोइनना बीजेपी की नॉर्थ ईस्ट इंचार्ज संबित पात्रा इम्फाल थुंगलखरे ngarang pangthokiba vice president ki mikhalda ND gi mirep CP Radhakrishnan maipakre pungamagi prime minister gi manipur khongchatna irang asida kana bakari supibu ngamloi haina congress luchingba MLA ches lokechon haikre amadi MSPCL amasung MSPDCL gi recruitment ki wafam high court yonare Hauzik Paugi on the ISTV Sandok to Manipuri Pau Matanga Lotion Jare, Midang Tabli Bapum Namako, Amukahana, Kurum Jare.